Malika du sound hairi. Aina nangonda kayarak haiba natro. Aina yahaurakpada waisit waisengsi uhangan waidana. Laimana. Aisu ima haugalakdringaida nuisin haugedana hotnabani. Malikana. Yare ko tumina leiro. Nangi na sindu aiki onsilakano. Hare Krishna. Konda aduga soliba laisina pauba nungsira moidabagi maomni. Ngang sankre hanubido. Launakhiba makol tabaduda Sanatombasu maninglomdagi thuklaktuna mataimada hanglai. Teima karimuk tawrage. Ayuksida kairoi leikaigi mamangsida imana gyan tadasu itaimana khara taradi phagadaba. Nakhoi animak chap manasiladi karaidagi. Kaisu leiba wadi natteda. Aisu karisu haiba natte. Tumhauri haidana nangnaba waise sitke tawringai hawalaklaga ngangamisini. Aikoi magi haunabini. Thainadagi dum tawdanasu ladu nungaitaba tawranui teima. Gyan lakpa numita maina laksasani. Thambiram ai kona tapna loisilagi. Laimasu sumsitu mafam sana thamjilamlaga iruzamai thazaba oina sanglakli. Yangoi sanasu phamungdagi sum tarambadagi mamana mangonda oina nganglaklani khangladuna thuna hawgalai aduga mapalda thoklai Sanatomba ubada. Khaton ikoi maga boka chiknakrabra. Sanatomba yenglaktuna hairei. Khara tawnakhre. Nangbo housik hawgalairane. Alamsu thamambani ado nonga subasida aidi mutatlaga dum tummaga leirami. Isa si wazarabanine. Ado khangadi indom chama kok pusilo. Aibu chakhumse ithanda sum panaba ngamjemi khato nangbo. Hanu baingonda haibagi mahut nabungda hayo. Khato na paningdraga hanuri kaidi haiganuda yam oirida. Kaino mi forendadi khaton hoidi angang haidubu pura angang oiri. Amuk khaidra leirene chalone yumgi thabak loisinaba tawrusone. Yumgi thabak se tawba tanbagini ko ngangise. Sanatombadu noklaga yenglai. Yangoi sanasu ngangnarubada oiraroi khanglamani imungda sangkre. Malikado ngasi nomagi isaw langnaba masak ama phangle haibagum pangangda ngangli. Sandon upudu thangdoraktuna makubak aduda ising hapaga sandon adu tai. Aduga sandon sayaduna naton aduda sandon ama thinjili masildusu lepte. Maha hinsabi yum sida leibirano oisu ikaiba khangdi masidaisida. Sanatomban hairei. Karino ima nangna nganglibudubo yumsi taimagisu yumne kaidobagi taima yum thadoklaga chatoino. Nangmasu itaima idana. Som tawdana lay na yumna kay pani su khangde. Mina niya ngangnari singse nakoy di karim taramoy niya. Mina karino ngangnari babo. Ngangnaningbado maya kongol kajipaw ngangnaroyo. Mina ngangba miwabu masin melu yabo. Wo taurani Malikagi masanu patomba sina mayum palu yadrisi ataigi nate matai masiga. Sanatomba khonjel kalapna. Ima yar lepo yar. Duksaw khatta wakhal kanano. Asuk siengna masin manawgum loinariba itaima ibanigi maribu seranana puba. Wafamdu leikaigi mina haibo iram. Imanu wakhal phattaba mayam ama khanjillaga haibo iramgani. Khangeda onthokna khangleda isade. Adudi ngangnariba midu kanano hayo. Ima migi mungi maramda ahiya pasadana ngangli masindo mathangdadi kangthorakjringaida tara thopna wakhal khanthajanaba waraklamki. Nataima sokpagi miga khatnaru tawribanine. Mama masamuk laungnarakpaduda laimaga yangoi sanagado mapalda thoklai. Laimana tapna themjinjadun hairei. Atonba yumlonaba singi mamangda ikaijai yari toklo. Malikana. Ima isagi marakta singsiep thanaba sila ano? Nangna khalibu isanupa apangbasya nangna summaga mayum makai phauba palhandana mapunsi supa leihanbadunine natro. Ima ai sunahan kai tage yauna tabani. Sanglaba sahi kun hena ipuroiba yaudana yumse leiraktribase supnatangi isani sigi asadani. Atai ahenba phatta wakhal khankibasu leite. Karigumba khalamba thoklaba isanigi mapal chaba phangdana siba oike. Wasakli ninya kali yug asida ha wasakpadi kidrene ko
ꯂꯩꯃ ꯑꯣꯏꯔꯔꯣꯏ ꯍꯥꯏꯕ ꯈꯪꯕꯅ ꯑꯁꯥꯡꯕ ꯁꯣꯔ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯍꯥꯏꯔꯛꯏ꯫ ꯐꯔꯦ ꯏꯃꯥ, ꯑꯩꯁꯨ ꯏꯆꯥꯁꯤꯡꯁꯦ ꯑꯩꯅ ꯉꯝꯅꯕ ꯑꯗꯨꯝ ꯁꯦꯝꯈ꯭ꯔꯒꯦ꯫ ꯉꯁꯤꯗꯒꯤ ꯏꯃꯥ ꯏꯆꯥ ꯑꯩꯈꯣꯏ ꯑꯍꯨꯝ ꯆꯥꯛꯈꯨꯝ ꯇꯣꯉꯥꯟꯖꯔꯒꯦ꯫ ꯏꯃꯥꯅ ꯄꯥꯝꯂꯤꯕ ꯑꯩꯅ ꯌꯨꯝ ꯊꯥꯗꯣꯛꯂꯒ ꯆꯠꯄ ꯍꯥꯏꯕꯗꯨꯃꯗꯤ ꯃꯇꯝ ꯈꯔꯗꯤ ꯅꯃꯧꯅ ꯅꯤꯡꯕ ꯊꯨꯡꯍꯟꯕ ꯉꯝꯈꯤꯔꯣꯏ꯫ ꯃꯤꯒꯤ ꯃꯃꯥꯡꯗ ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯔꯒꯨꯝꯁꯤ ꯏꯃꯥ, ꯑꯩ ꯏꯀꯥꯏꯖꯩ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯪꯈꯤ ꯌꯥꯡꯒꯣꯏ ꯁꯅꯥꯁꯨ ꯋꯥ ꯑꯃꯠꯇ ꯍꯥꯏꯗꯦ꯫ ꯃꯃꯥꯒꯤ ꯃꯇꯨꯡꯗ ꯏꯟꯅꯈꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯁꯤꯗꯒꯤ ꯄꯤꯛꯈ꯭ꯔꯕ ꯌꯨꯝ ꯑꯁꯤ ꯆꯥꯛꯈꯨꯝ ꯑꯅꯤ ꯊꯣꯛꯂꯝꯃꯤ꯫ ꯇꯧꯅꯔꯤꯕꯁꯤꯡꯗꯨ ꯂꯣꯏꯁꯤꯡꯗꯤ ꯀꯔꯤꯁꯨ ꯈꯪꯗ ꯇꯨꯝꯗꯨꯅ ꯂꯩꯔꯤ꯫ ꯌꯥꯡꯒꯣꯏ ꯁꯅꯥꯒ ꯂꯩꯃꯒꯗꯨ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯆꯥꯛꯈꯨꯝꯒꯤ ꯄꯣꯠꯆꯩ ꯃꯈꯩ ꯈꯟꯗꯣꯛꯂꯒ ꯃꯈꯣꯏꯒꯤ ꯀꯥꯔꯣꯝꯗ ꯄꯨꯁꯤꯟꯈꯤ꯫ ꯁꯅꯥꯇꯣꯝꯕꯗꯤ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯁꯤꯅ ꯐꯔꯦ, ꯃꯥꯂꯤꯀꯥꯕꯨ ꯄꯔꯥ ꯑꯃ ꯇꯝꯕꯤꯔꯒꯤ ꯅꯤꯡꯂꯝꯃꯤ꯫ ꯃꯥꯂꯤꯀꯥꯁꯨ ꯆꯪꯂꯛꯂꯒ ꯃꯕꯨꯛ ꯐꯠꯇꯕꯒꯤ ꯍꯧꯅꯕꯤ ꯍꯥꯏꯔꯛꯏ꯫ ꯑꯍꯦꯟꯕ ꯀꯔꯤ ꯀꯔꯤ ꯄꯨꯁꯤꯟꯈꯤ ꯌꯦꯡꯉꯣ ꯑꯇꯣꯝꯕ, ꯌꯦꯡꯉꯣ꯫ ꯌꯥꯡꯒꯣꯏ ꯁꯅꯥꯒ ꯂꯩꯃꯒꯁꯨ ꯇꯥꯏ, ꯑꯗꯨꯕꯨ ꯃꯥꯟꯅꯗꯨꯅ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯔꯨꯗ꯭ꯔꯦ꯫ ꯂꯣꯏꯁꯤꯡꯁꯨ ꯇꯨꯝꯕ ꯍꯧꯒꯠꯂꯛꯂꯒ ꯊꯣꯔꯛꯂꯤ꯫ ꯇꯧꯔꯝꯂꯤꯕꯗꯨ ꯎꯕꯗ ꯀꯔꯤꯅꯣ ꯈꯟꯅ ꯍꯪꯂꯛꯏ꯫ ꯈꯗꯣꯠ, ꯀꯔꯤ ꯍꯥꯏꯅꯕꯒꯤꯅꯣ? ꯑꯩꯈꯣꯏ 5ꯈꯛ ꯂꯩꯕ ꯌꯨꯝꯁꯤꯗ ꯆꯥꯛꯈꯨꯝꯁꯦ ꯑꯃꯨꯛ ꯗꯤꯚꯥꯏꯠ ꯇꯧꯅꯗꯅ ꯂꯩꯔꯝꯃꯤꯁꯤꯕꯣ? ꯅꯠꯇꯦ, ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯃꯤꯁꯤꯕꯨ ꯅꯣꯡꯃꯗ ꯈꯠꯅꯗ꯭ꯔꯗꯤ ꯂꯩ ꯉꯝꯗ꯭ꯔꯕ ꯍꯥꯏꯃꯤꯗ꯫ ꯅꯪꯗꯤ ꯀꯔꯣꯝꯗ ꯌꯥꯎꯗꯧꯔꯤ? ꯁꯅꯥꯇꯣꯝꯕꯅ ꯍꯪꯂꯛꯄꯅꯤ ꯂꯣꯏꯁꯤꯡꯅ꯫ ꯏꯟꯁꯥꯡ ꯍꯥꯎꯕ ꯃꯐꯝꯗꯨꯗ ꯑꯗꯨꯝ ꯆꯥꯅꯤ ꯑꯩꯗꯤ꯫ ꯅꯣꯏ ꯑꯅꯤꯅꯤ ꯑꯣꯏꯈ꯭ꯔꯒ ꯑꯩꯗꯅ ꯂꯦꯝꯍꯧꯔꯤꯁꯦ, ꯑꯗꯨꯅ ꯑꯩꯗꯤ ꯑꯅꯤꯃꯛꯀꯤ ꯃꯤ ꯑꯣꯏꯕ ꯌꯥꯏꯗꯅ꯫ ꯀꯔꯤ ꯀꯥꯏꯒꯦ ꯈꯥꯇꯣꯟ? ꯌꯥꯏ, ꯀꯩꯁꯨ ꯀꯥꯏꯗꯦ, ꯏꯁꯨꯗꯤ ꯃꯅꯤꯅꯤ꯫ ꯃꯥꯂꯤꯀꯥꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯁꯣꯝꯗ ꯄꯨꯝꯅꯃꯛ ꯅꯨꯄꯤ ꯑꯅꯤꯁꯤꯅ ꯇꯥꯔꯤꯕꯅꯤ꯫ ꯂꯩꯃꯗꯤ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯗꯦ꯫ ꯌꯥꯡꯒꯣꯏ ꯁꯅꯥ ꯊꯣꯛꯂꯒ ꯂꯣꯏꯁꯤꯡꯒ ꯈꯠꯅꯅꯤꯡꯕ ꯑꯃ ꯐꯥꯎꯔꯕꯅꯤ꯫ ꯁꯅꯥꯇꯣꯝꯕꯒ ꯃꯥꯂꯤꯀꯥꯒꯗꯣ ꯂꯥꯏꯒꯤ ꯊꯕꯛ ꯊꯧꯔꯝ ꯇꯧꯅꯕ ꯆꯠꯈ꯭ꯔꯀꯥꯟ ꯌꯥꯡꯒꯣꯏ ꯁꯅꯥꯗꯣ ꯂꯣꯏꯁꯤꯡꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒ ꯍꯥꯏꯔꯛꯏ꯫ ꯇꯥꯃꯣ, ꯅꯪ ꯑꯁꯦꯡꯕꯒꯤ ꯈꯥꯇꯣꯟ ꯍꯣꯏꯒ ꯆꯥꯗꯣꯏꯔꯥ ꯀꯔꯤꯅꯣ? ꯀꯩꯅꯣ, ꯇꯨꯝ ꯍꯦꯛ ꯍꯧꯒꯠꯂꯛꯄꯗꯕꯨ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯐꯪꯅꯔ ꯂꯩꯔꯝꯃꯤ꯫ ꯕꯣꯔꯗꯔꯗ ꯂꯩꯔꯨꯔꯕꯅꯤꯅ ꯑꯩꯗꯤ ꯈꯟꯐꯝ ꯈꯪꯗ꯭ꯔꯦ꯫ ꯑꯗꯣ ꯉꯁꯤꯅ ꯀꯔꯤ ꯃꯇꯥꯡꯒꯤ ꯔꯥꯁ ꯂꯤꯂꯥꯅꯣ ꯇꯧꯔꯝꯃꯤꯁꯤꯅ? ꯂꯩꯀꯥꯏ ꯃꯤꯅ ꯑꯩꯈꯣꯏ ꯈꯥꯇꯣꯟꯅ ꯌꯨꯝ ꯄꯥꯟꯗꯅ ꯂꯩꯔꯤꯁꯦ ꯏꯃꯥꯒ ꯇꯥꯃꯣ, ꯑꯩ ꯆꯤꯟꯁꯤꯅ ꯄꯟꯕ ꯉꯝꯗ꯭ꯔꯦ꯫ ꯑꯦ, ꯑꯗꯨꯒ ꯑꯕꯣꯛꯅ ꯂꯩꯀꯥꯏꯅ ꯉꯥꯡꯕ ꯋꯥ ꯊꯥꯖꯔꯤꯕꯅꯤꯅꯦ, ꯗꯣꯛꯄꯒꯤ ꯍꯅꯨꯕꯤꯅꯤ꯫ ꯅꯠꯇꯦ, ꯏꯃꯥꯁꯤꯕꯨꯗꯤ ꯃꯥꯅ ꯊꯥꯖꯗ꯭ꯔꯦ ꯍꯥꯏꯔꯁꯨ ꯃꯆꯥꯅꯨꯄꯥꯁꯤꯗꯗꯤ ꯆꯤꯡꯅꯕꯒꯤ ꯃꯤꯠꯌꯦꯡꯅ ꯌꯦꯡꯉꯨꯔꯅꯨꯗꯅ꯫ ꯈꯪꯗ꯭ꯔꯦꯗ, ꯑꯍꯜ ꯑꯣꯏꯁꯤꯜꯂꯒ ꯐꯔꯛꯀꯗ꯭ꯔꯥ ꯍꯥꯏꯔꯒ ꯀꯩꯅꯣꯝ ꯁꯨꯝ ꯇꯧꯁꯤꯜꯂꯤ꯫ ꯑꯗꯣ ꯑꯩꯈꯣꯏꯒꯤꯗꯤ ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯗꯣꯏꯅꯣ? ꯈꯪꯗ꯭ꯔꯦꯗ, ꯐꯠꯇꯅ ꯑꯗꯨꯝ ꯂꯣꯏꯈ꯭ꯔꯗꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯆꯥꯛꯈꯨꯝ ꯑꯅꯧꯕ ꯍꯣꯡꯖꯤꯟꯕꯅꯤꯅ ꯈꯔꯗꯤ ꯍꯥꯎꯒꯗꯧ ꯃꯥꯜꯂꯤ꯫ ꯎꯇꯤ ꯑꯁꯪꯕ ꯊꯣꯡꯅꯤ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ? ꯍꯥ, ꯎꯇꯤ? ꯑꯗꯨꯁꯨ ꯑꯁꯪꯕ? ꯑꯁ, ꯑꯩ ꯏꯔꯨ ꯑꯝꯇ ꯂꯨꯔꯨꯈꯤꯒꯦ꯫ ꯌꯥꯡꯒꯣꯏ ꯁꯅꯥꯗꯣ ꯃꯕꯨꯡꯒꯤ ꯃꯑꯣꯡꯗꯨꯗ ꯅꯣꯛꯂꯛꯏ꯫ ꯃꯆꯥꯅꯨꯄꯥꯕꯨ ꯃꯤꯅ ꯐꯨꯔꯛꯏ ꯍꯥꯏꯕꯗꯨꯗ ꯁ꯭ꯌꯥꯝꯔꯥꯖꯇꯨ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯃꯁꯥꯒꯤ ꯂꯥꯏꯁꯦꯟꯁ ꯒꯟ ꯄꯤꯔꯤꯗꯨ ꯃꯊꯧ ꯁꯤꯖꯤꯟꯅꯕ ꯍꯩꯇ꯭ꯔꯤꯗꯨ ꯀꯔꯤꯒꯤꯅꯣ? ꯑꯩꯒꯤ ꯏꯆꯥꯅꯕꯨ ꯑꯗꯨꯛ ꯄꯪꯕ, ꯃꯊꯤꯕꯣꯡ ꯆꯔꯥ ꯍꯦꯜꯍꯜꯂꯨ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯔꯛꯏ꯫ ꯀꯔꯤꯅꯣꯗ ꯃꯈꯣꯏ ꯕꯕꯥ, ꯑꯉꯥꯡ ꯃꯁꯦꯟꯗꯕꯨ ꯑꯗꯨ ꯍꯦꯛꯇ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ? ꯑꯩꯈꯣꯏꯅ ꯏꯆꯥ ꯅꯨꯡꯁꯤꯕꯒꯨꯝ ꯃꯤꯒꯤꯁꯨ ꯃꯆꯥ ꯃꯆꯥꯁꯤꯡꯗꯣ ꯅꯨꯡꯁꯤꯔꯝꯗꯣꯏꯅꯤ꯫ ꯅꯪꯅ ꯀꯔꯤ ꯈꯪꯉꯤ? ꯃꯥꯅ ꯈꯠꯅꯔꯨꯔꯤꯕ ꯃꯤꯁꯤ ꯑꯩꯒꯤ ꯑꯆꯧꯕ ꯌꯦꯛꯅꯕꯒꯤ ꯃꯆꯥꯅꯤꯅꯦ꯫ ꯀꯩꯁꯨ ꯂꯩꯇꯕ ꯚꯣꯠꯀꯤꯗꯃꯛ ꯃꯤ ꯍꯥꯠꯅꯕ ꯇꯥꯔꯤꯕ꯭ꯔꯣ? ꯃꯄꯥ ꯑꯃ ꯑꯣꯏꯕꯒꯤ ꯅꯆꯥꯁꯤꯗ ꯑꯐꯕ ꯄꯥꯎꯇꯥꯛ ꯄꯤꯕꯤꯒꯦꯗꯤ ꯍꯥꯏꯗꯦ꯫ ꯈꯨꯠꯂꯥꯏ ꯑꯃ ꯄꯤꯁꯤꯜꯂꯒ ꯏ ꯁꯥꯒꯠꯂꯤꯕꯁꯤꯗ ꯍꯦꯟꯅ ꯃꯊꯣꯏ ꯍꯥꯞꯆꯤꯟꯗꯅ꯫ ꯑꯩ ꯌꯥꯅꯤꯡꯗꯦꯀꯣ ꯃꯈꯣꯏ ꯕꯕꯥꯒꯤ ꯃꯑꯣꯡ ꯃꯇꯧꯁꯦ꯫ ꯑꯩ ꯁꯨꯛꯌꯥ ꯌꯥꯅꯤꯡꯗꯦ, ꯌꯥꯖꯅꯤꯡꯗꯦ꯫ ꯑꯩꯈꯣꯏ ꯀꯦꯟꯗ꯭ꯔꯒꯤ ꯃꯤꯁꯤꯡꯁꯦ ꯑꯁꯨꯛ ꯌꯥꯝꯅ ꯄꯪꯕ ꯑꯣꯏꯔꯦ ꯅꯤꯡꯉꯤ꯫ ꯑꯁꯨꯛ ꯐꯈ꯭ꯔꯕ ꯀꯦꯟꯗ꯭ꯔꯒꯤ ꯊꯕꯛ ꯃꯌꯥꯝ ꯑꯃꯁꯨ ꯇꯧꯔꯤꯕ ꯃꯤꯁꯛ ꯑꯁꯤꯗꯗꯤ ꯚꯣꯠ ꯄꯤꯅꯤꯡꯗꯦ꯫ ꯃꯈꯣꯏ ꯕꯕꯥꯒꯨꯝꯕꯗꯕꯨ ꯚꯣꯠ ꯄꯤꯁꯤꯟꯗꯅ ꯇꯧꯋꯦ꯫ ꯑꯩꯅ ꯚꯣꯠ ꯀꯥꯕꯁꯤꯅꯅꯤ꯫ ꯅꯪꯅ ꯊꯥ ꯈꯨꯗꯤꯡꯒꯤ ꯅꯐꯤ ꯐꯖꯕ, ꯀꯦꯕ ꯃꯧꯕ ꯁꯅꯥꯅꯨꯄꯥ ꯃꯌꯥꯝ ꯑꯃ ꯂꯩꯗꯅ ꯁꯥꯗꯅ ꯇꯧꯔꯤꯗꯣ ꯑꯩꯒꯤ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯑꯣꯏꯔꯝꯃꯗꯤ ꯑꯣꯏꯊꯣꯛꯈꯤꯗ꯭ꯔꯥ ꯈꯜꯂꯨ꯫ ꯑꯗꯨꯒ ꯏꯆꯥꯅꯨꯄꯥꯁꯦ ꯃꯊꯟꯇꯅꯤ꯫ ꯃꯥꯒꯤ ꯑꯄꯥꯝꯕ ꯄꯨꯝꯕ ꯊꯨꯡꯍꯟꯕ ꯍꯥꯏꯕꯁꯤ ꯃꯄꯥꯒꯤ ꯏꯊꯧꯅꯤ꯫ ꯑꯉꯥꯡꯁꯤ ꯅꯥꯎ ꯆꯥꯎꯅꯕ ꯊꯕꯛ ꯌꯥꯝ ꯇꯧꯕꯤꯅꯨꯀꯣ꯫ ꯃꯍꯩ ꯃꯁꯤꯡꯗ ꯃꯤꯀꯣꯛ ꯊꯣꯡꯅꯕ ꯍꯣꯠꯅꯍꯟꯈꯤꯗꯤ ꯍꯥꯏꯗꯈꯩ ꯑꯩꯅ ꯂꯣꯏꯊꯣꯛꯇꯅ ꯁꯥꯗꯣꯛꯇꯅ ꯀꯅꯥ ꯂꯥꯛꯂꯒ ꯂꯣꯏꯁꯤꯟꯕꯤꯗꯣꯏꯅꯣ? ꯁꯥꯔꯤꯕ ꯁꯅꯥꯁꯤꯡꯁꯦ ꯍꯌꯦꯡ ꯚꯣꯠ ꯃꯇꯝꯗ ꯀꯥꯟꯅꯔꯛꯇꯣꯏꯅꯤ꯫ ꯑꯩꯈꯣꯏ ꯄꯥꯕꯨꯡꯁꯤꯁꯨ ꯇꯟꯈꯤꯗ꯭ꯔꯦ꯫ ꯑꯩꯈꯣꯏ ꯃꯥꯒ ꯊꯑꯣꯏꯅ ꯑꯣꯟꯁꯤꯟꯅꯗꯅ ꯋꯥꯔꯤ ꯁꯥꯗꯅ ꯂꯩꯕꯕꯨ ꯉꯝꯃꯤ꯫ ꯄꯜꯉꯥꯛꯄꯅ ꯍꯥꯏꯔꯛꯄꯅꯤ꯫
ꯑꯣ ꯅꯈꯣꯏꯅ ꯑꯉꯥꯎꯕꯤ ꯑꯣꯏꯅ ꯈꯜꯂꯤꯕ ꯑꯩꯅ ꯍꯥꯏꯕ ꯋꯥꯗꯅꯦ ꯍꯌꯦꯡ ꯇꯥꯔꯛꯇ꯭ꯔꯕ ꯌꯦꯡꯉꯨ ꯌꯦꯡꯉꯨꯀꯣ ꯌꯦꯡꯉꯨ ꯍꯥꯏꯔꯤꯁꯤꯅꯤ ꯌꯥꯔꯦ ꯃꯃꯥ ꯅꯪ ꯆꯪꯈ꯭ꯔ ꯆꯠꯂꯣ ꯃꯊꯥꯅ ꯃꯊꯥ ꯁꯥꯕꯅꯤ ꯅꯁꯛ ꯑꯗꯨ ꯌꯦꯡꯅꯤꯡꯗꯦ ꯆꯪꯈ꯭ꯔꯒꯦ ꯑꯩꯕꯨꯗꯤ ꯆꯪꯖꯈ꯭ꯔꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯄꯜꯉꯥꯛꯄꯗꯣ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯐꯝꯂꯛꯇꯨꯅ ꯍꯥꯏꯔꯛꯏ 50,000 ꯈꯛꯇ ꯄꯤꯌꯨ ꯀꯩꯗꯧꯅꯕꯅꯣꯅꯦ ꯑꯌꯨꯛꯁꯤꯗ ꯃꯤ ꯈꯔ ꯑꯩ ꯀꯅꯥꯅꯣ ꯑꯩ ꯀꯔꯤ ꯇꯧꯕ ꯉꯝꯕꯒꯦ ꯈꯪꯍꯟꯗꯕ ꯌꯥꯗ꯭ꯔꯦ ꯑꯩ ꯍꯟꯗꯛꯇꯤ ꯐꯨꯅꯒꯦꯁꯨ ꯍꯥꯠꯅꯒꯦꯁꯨ ꯅꯪ ꯁꯦꯟꯅꯍꯟꯕ ꯌꯥꯔꯣꯏꯀꯣ ꯚꯣꯠ ꯀꯨꯏꯗ꯭ꯔꯕꯅꯤ ꯏꯄꯥꯒꯤꯁꯨ ꯈꯔ ꯈꯜꯂꯨ ꯍꯣꯏꯕ ꯑꯩ ꯂꯣꯏꯅ ꯈꯪꯉꯤꯗ ꯄꯤꯗꯧꯗꯣ ꯄꯤꯔꯣꯀꯣ ꯂꯩꯔꯝꯃꯨ ꯁꯤꯗ ꯑꯁꯤ ꯍꯥꯏꯗꯨꯅ ꯁ꯭ꯌꯥꯝꯔꯥꯖ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯒ ꯂꯣꯀꯔꯗꯣ ꯍꯥꯡꯂꯒ ꯁꯦꯟ ꯕꯟꯗꯜ ꯑꯅꯤ ꯂꯧꯊꯣꯛꯏ ꯀꯔꯣꯝꯗꯒꯤꯅꯣ ꯄꯜꯉꯥꯛꯄꯅ ꯑꯅꯤꯃꯛ ꯂꯧꯈ꯭ꯔꯒ ꯁꯤꯔꯗꯤ ꯂꯦꯝ ꯄꯥꯅ ꯀꯣꯟꯅꯔꯅꯤ ꯑꯩ ꯑꯅꯤꯃꯛꯇꯤ ꯂꯧꯈꯤꯅꯨ ꯑꯃꯗꯪꯅ ꯀꯣꯟꯅꯅꯕ ꯁꯤꯜꯂꯨ ꯑꯁ ꯌꯥꯔꯦ ꯄꯥꯕꯨꯡ ꯌꯥꯝ ꯂꯤꯛꯑꯅꯨ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤ ꯁ꯭ꯌꯥꯝꯔꯥꯖꯀꯤ ꯅꯨꯄꯤꯗꯨ ꯃꯁꯥ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯀꯌꯥ ꯄꯨꯈ꯭ꯔꯕ ꯇꯧꯅꯨꯀꯣ ꯃꯣꯏ ꯄꯥꯕꯨꯡ ꯅꯆꯥꯅꯨꯄꯥꯁꯤ ꯑꯃꯈꯛꯇꯪꯅꯤꯀꯣ ꯀꯨꯞꯅ ꯁꯦꯟꯅꯍꯧꯁꯤ ꯃꯍꯩ ꯐꯪꯉꯦ ꯇꯝꯐꯝ ꯂꯩꯁꯤꯜꯂꯛꯇꯗꯅ ꯃꯅꯤꯄꯨꯔꯗ ꯑꯗꯨꯝ ꯇꯥꯔꯦ ꯍꯌꯦꯡꯅꯦ ꯀꯣꯛꯇ ꯈꯨꯠ ꯍꯥꯞꯅꯅꯕꯗꯤ ꯇꯧꯒꯨꯝꯁꯤꯀꯣ ꯑꯩꯅ ꯄꯩꯁꯤꯜꯂꯤꯕ ꯇꯥꯟꯁꯤꯜꯂꯤꯁꯦ ꯏꯆꯥꯒꯤꯅꯤꯅꯦ ꯑꯗꯨꯕꯨ ꯍꯥꯏꯕ ꯂꯟꯅ ꯄꯩꯗꯅ ꯂꯩꯔꯁꯨ ꯂꯟ ꯄꯨꯝꯅꯃꯛꯇꯒꯤ ꯑꯍꯦꯟꯕ ꯑꯣꯏꯔꯤꯕ ꯏꯆꯥꯁꯤꯅ ꯁꯨꯝ ꯆꯥꯕ ꯑꯣꯏꯔꯗꯤ ꯀꯔꯤ ꯀꯥꯟꯅꯔꯤ ꯃꯃꯥ ꯅꯪ ꯂꯩꯔꯤꯗꯕꯨ ꯑꯣꯄꯣꯖꯤꯁꯟꯒꯤ ꯀꯔꯤ ꯗꯔꯀꯥꯔ ꯂꯩꯔꯤ ꯑꯣꯄꯣꯖꯤꯁꯟꯒꯤ ꯋꯥ ꯅꯠꯇꯦꯗ ꯑꯃꯨꯛꯇꯪꯗꯤ ꯈꯜꯂꯒ ꯌꯦꯡꯕꯤꯌꯨꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯆꯨꯝꯕ꯭ꯔꯥ ꯂꯥꯟꯕ꯭ꯔꯥ ꯍꯥꯏꯗꯣ ꯑꯣ ꯆꯨꯝꯃꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯁ꯭ꯌꯥꯝꯔꯥꯖꯇꯨ ꯊꯣꯛꯈꯤ ꯀꯔꯝꯍꯥꯏꯅ ꯉꯥꯡꯅꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦꯗ ꯑꯩ ꯃꯈꯣꯏ ꯃꯄꯥ ꯃꯆꯥꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯤ ꯊꯨꯞꯂꯤꯕꯗꯨ ꯃꯈꯥ ꯆꯠꯊꯗꯨꯅ ꯂꯩꯍꯧꯏ ꯅꯨꯄꯥ ꯈꯔ ꯈ꯭ꯋꯥꯏꯉꯝꯕꯒꯤꯗ ꯂꯥꯛꯂꯤ ꯁꯨꯃꯥꯡ ꯑꯗꯨꯗ ꯂꯦꯞꯂꯒ ꯌꯨꯝꯗꯨꯗ ꯌꯦꯡꯉꯤ ꯑꯗꯨꯒ ꯃꯤ ꯀꯧꯊꯣꯛꯇ꯭ꯔꯤꯉꯩ ꯃꯈꯣꯏ ꯃꯁꯦꯟ ꯋꯥꯔꯤ ꯁꯥꯟꯅꯩ ꯅꯨꯄꯥ ꯑꯃꯅ ꯑꯩꯈꯣꯏꯅ ꯁꯤꯗ ꯂꯥꯛꯂꯤꯕꯁꯦ ꯂꯥꯛꯐꯝꯗꯤ ꯊꯣꯛꯇꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤꯗꯤ ꯀꯩꯗꯧꯅꯤ ꯊꯕꯛ ꯇꯧꯕꯤꯔꯛꯀꯗꯕ ꯃꯐꯝꯗ ꯍꯥꯏꯖꯕ ꯍꯥꯏꯕꯁꯤ ꯅꯠꯇꯅ ꯇꯁꯦꯡꯕꯗꯤ ꯑꯩꯈꯣꯏꯁꯦ ꯌꯥꯝꯅ ꯏꯀꯥꯏꯐꯝꯗꯤ ꯊꯣꯛꯏ ꯑꯁꯨꯛ ꯃꯇꯤꯛ ꯆꯥꯈ꯭ꯔꯕ ꯃꯤꯁꯛꯁꯤꯅ ꯊꯥꯒꯠꯂꯤꯕ ꯃꯤꯁꯛꯁꯤꯅ ꯃꯁꯥꯒꯤ ꯄꯣꯀꯦꯠ ꯇꯣꯡꯅꯕ ꯍꯣꯠꯅꯗꯅ ꯂꯩꯔꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛ ꯒ꯭ꯌꯥꯟ ꯇꯥꯔꯣ ꯂꯥꯛꯂꯤꯕ ꯃꯤꯈꯜ ꯑꯁꯤꯗꯗꯤ ꯅꯁꯥꯅ ꯈꯪꯅ ꯚꯣꯠ ꯄꯤꯅꯔꯁꯤ ꯚꯣꯠ ꯃꯌꯥꯗ ꯌꯦꯜꯂꯛꯄ ꯃꯈꯣꯏꯒꯤ ꯃꯆꯨꯝ ꯈꯔꯗꯨꯗ ꯄꯪꯊꯔꯒꯨꯝꯁꯤ ꯃꯇꯤꯛ ꯆꯥꯕ ꯃꯤꯁꯤꯅ ꯄꯥꯏꯔꯗꯤ ꯅꯥꯟꯅ ꯂꯩꯔꯛ ꯀꯣꯟꯖꯤꯟ ꯀꯥꯆꯤꯟ ꯀꯣꯌꯥ ꯂꯪꯇ꯭ꯔꯤꯛ ꯂꯪꯉꯝꯃꯅꯤ ꯑꯃꯅ ꯍꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯒ꯭ꯌꯥꯟ ꯇꯥꯔꯁꯤ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯇꯝꯐꯥ ꯊꯣꯛꯂꯛꯇꯨꯅ ꯃꯌꯥꯝ ꯂꯥꯛꯄꯤꯔꯤꯁꯤꯕꯨ ꯀꯥꯈꯠꯄꯤꯔꯛꯑꯣ ꯁꯣꯝꯗ ꯐꯝꯕꯤꯌꯨ ꯅꯨꯄꯥꯁꯤꯡꯗꯨ ꯀꯥꯈꯠꯂꯛꯂꯒ ꯂꯩꯔꯤꯕ ꯐꯝꯐꯝꯗꯨꯗ ꯐꯝ ꯀꯨꯏꯗꯤ ꯈ꯭ꯋꯥꯏꯉꯝꯕꯁꯨ ꯅꯣꯛꯃꯤꯕ ꯃꯥꯏꯊꯣꯡꯒ ꯂꯣꯏꯅꯅ ꯊꯣꯔꯛꯂꯒ ꯃꯌꯥꯝ ꯃꯔꯛꯇꯨꯗ ꯐꯝꯂꯛꯏ ꯑꯗꯨꯒ ꯅꯍꯥꯟꯒꯤ ꯂꯥꯏꯒꯤ ꯂꯥꯏꯁꯪ ꯃꯥꯟꯗꯣꯞ ꯁꯥꯕꯒꯤꯗꯨ ꯑꯣꯏꯗꯧꯔꯤꯔꯥ ꯅꯨꯄꯥ ꯑꯃꯅ ꯑꯍꯣꯏ ꯃꯥꯅꯤ ꯇꯥꯃꯣ ꯑꯩꯈꯣꯏꯅ ꯂꯥꯛꯆꯔꯤꯁꯤ ꯃꯥꯟꯗꯣꯞ ꯁꯥꯕꯗꯨꯒꯤꯅꯤ ꯑꯩ ꯍꯌꯦꯡ ꯍꯪꯆꯤꯠꯁꯦ ꯑꯃꯨꯛꯇꯪ ꯂꯥꯛꯇꯨꯅ ꯌꯦꯡꯂꯈꯤꯒꯦ ꯍꯥꯏꯕꯕꯨ ꯇꯥꯃꯣꯅ ꯂꯥꯛꯄꯤꯒꯦ ꯍꯥꯏꯔꯤꯁꯦ ꯑꯩꯈꯣꯏꯒꯤꯗꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯑꯗꯨꯗꯤ ꯇꯥꯃꯣ ꯑꯩꯈꯣꯏ ꯑꯃꯨꯛ ꯇꯝꯐꯥꯅ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯂꯒ ꯃꯌꯥꯝ ꯆꯥ ꯊꯛꯈꯤꯁꯦ ꯉꯥꯏꯕꯤꯈꯨꯋꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥ ꯀꯞ ꯍꯥꯄꯛꯄ ꯇ꯭ꯔꯦꯗꯨ ꯇꯦꯕꯜꯗ ꯊꯝꯃꯤ ꯃꯌꯥꯝꯗꯨ ꯍꯔꯥꯎ ꯆꯥ ꯀꯞ ꯑꯃꯃꯝ ꯊꯛꯂꯒ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯦ ꯀꯩꯐꯥꯗꯨ ꯃꯁꯥ ꯅꯥꯟꯅ ꯊꯣꯛꯂꯛꯄ ꯎꯔꯒ ꯃꯃꯥꯅ ꯀꯔꯥꯏꯗꯅꯣ ꯉꯁꯤꯅ ꯃꯤ ꯑꯃꯨꯛ ꯈꯠꯅ ꯆꯩꯅꯗꯅ ꯇꯧꯔꯨꯔꯅꯨꯀꯣ ꯏꯕꯨꯡꯉꯣ ꯈ꯭ꯋꯥꯏꯉꯝꯕꯅ ꯀꯔꯤꯅꯣ ꯀꯅꯥꯒ ꯐꯨꯅꯕ ꯈꯠꯅꯕꯒꯤ ꯋꯥꯔꯤꯅꯣ ꯇꯝꯐꯥꯅ ꯃꯈꯣꯏ ꯕꯕꯥꯗꯤ ꯀꯦꯟꯗ꯭ꯔꯒꯤ ꯃꯤ ꯑꯣꯏꯔꯤꯉꯩ ꯌꯨꯝꯁꯤꯗ ꯀꯔꯤ ꯊꯣꯛꯈꯤ ꯀꯔꯤꯝ ꯈꯪꯖꯔꯝꯃꯣꯏꯅꯦ ꯍꯣ ꯅꯆꯥꯅꯨꯄꯥ ꯁꯛ ꯐꯖꯕꯁꯦ ꯉꯔꯥꯡꯗ ꯊꯣꯛꯂꯛꯄꯗ ꯉꯥꯏꯔꯤ ꯃꯤꯒ ꯈꯠꯅꯔꯨꯏꯌꯦ ꯃꯃꯥꯟꯅꯕ ꯑꯃꯁꯨ ꯃꯈꯨꯠꯇꯨ ꯁꯣꯛꯇꯅ ꯐꯣꯠꯂꯦ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣ ꯃꯔꯝꯗꯤ ꯀꯔꯤꯅꯣ ꯅꯨꯄꯤ ꯑꯉꯥꯡꯗ ꯀꯔꯟ ꯇꯥꯕꯒꯤ ꯑꯗꯨꯗꯤ ꯍꯥꯠꯇꯣꯛ ꯑꯃ ꯐꯧ ꯌꯥꯏꯅꯦ ꯐꯨꯔꯒ ꯊꯥꯗꯣꯛꯈ꯭ꯔꯤꯕꯗꯣ ꯃꯔꯥꯏꯕꯛ ꯐꯔꯕꯅꯤ ꯈ꯭ꯋꯥꯏꯉꯝꯕꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯇꯝꯐꯥꯅ ꯀꯔꯤꯅꯣ ꯃꯈꯣꯏ ꯕꯕꯥ ꯑꯉꯥꯡꯁꯤꯗ ꯅꯄꯥꯒꯤ ꯋꯥꯁꯤ ꯇꯥꯔꯨꯅꯨꯀꯣ ꯅꯪ ꯅꯄꯥꯁꯤ ꯚꯣꯠꯀꯤ ꯇꯤꯟꯅ ꯆꯤꯛꯇꯅ ꯅꯥꯔꯕꯅꯤ ꯈꯨꯏꯃꯥꯁꯤꯃ ꯁꯤ ꯃꯅꯝ ꯅꯝꯂꯨꯁꯤ ꯑꯩ ꯊꯣꯛꯈꯤꯒꯦ ꯇꯝꯐꯥꯅ ꯃꯆꯥꯒꯤ ꯃꯀꯣꯛꯇ ꯃꯅꯝ ꯅꯝꯕꯤ ꯑꯗꯨꯒ ꯃꯈꯨꯠ ꯈꯨꯅꯝꯗꯅ ꯃꯌꯥꯅ ꯀꯛꯁꯤ ꯑꯗꯨꯕꯨ ꯀꯔꯥꯏꯗꯅꯣ ꯅꯪꯅ ꯆꯠꯇꯣꯏꯁꯤꯕꯣ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯑꯩ ꯁꯤꯗ ꯑꯣꯏꯅ ꯇꯝꯂꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯀꯨꯝꯈꯤꯕꯗꯨꯗ ꯇꯝꯐꯥꯅ ꯍꯥꯏ ꯀꯔꯟ ꯇꯨꯔꯟ ꯇꯧꯅꯨꯀꯣ ꯃꯤꯅ ꯀꯣꯏꯆꯦꯟ ꯆꯦꯟꯅꯔꯕ ꯂꯝꯗꯝꯁꯤꯗ ꯅꯪꯅ ꯑꯁꯨꯛ ꯌꯥꯝ ꯂꯩꯅꯤꯡꯉꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ
Kaifa tasinnaramdre garidu thauraga satkre. Tampha magi nupada haihauwi. Makoi baba yaroiko swaida tamhanbado. Hoisi hoisi hore laklaga wari sarasi. Asi hairamlaga sangkre. Tampha mayamna thaklambagi kapsingdu loisilaga imungda sanglaga hairai. Sarani yamna horen karam kanda yumda halakani isu khangde mapasu masasu. Khoi ngamba wa oinadi khumlamdre nokphet tamak tawramlaga magi kada sangkre.